Kanglaipa Punba Kholab Gabdetagi Lokachurke, Burmagi Mao Town Village Talaiba Military Army Camp Ama KNU KNDO plus PDF na Luchingba Apunba Lal Holup Sing attack Toraga Koishin Duna Khara Hat Kibaga Loina Kulaisu Loina Mulhau Army 40 Henasu Hingna Faraga Mao Town Village Asi rebels in a Kudum Chansin Kray Hatina Pangdaba Military Army ni Jackson Basu Yamna Watli. Kene Bina Kabotam Pakta Equiga Toba MPA PLA RPF Pripa KYKL KCP MFL Apun Balanmi Singda Landa Balakpada Mighty Ragachen Kibagi drone footage video ni Sel Khaibalakpa PDF Amasi Kray Saudi Arabia Amadi UAE Apunba war exercise Toukhre Saudi Arabia Amadi UAE Leiba Anina Makoiga Puna Jaminari Balabak Puna war exercise Toukhre Haina Fongdoragli Ripurastiki Matungina Saudi Arabia Amadi UAE Puna Chathakiba war exercise Aduda Air Defense Forces na Operation Chathabangam Nabigi Tharang Yauna Chathaki expert Sing na Fongdoragpagi Matungina Saudi Arabia Amadi UAE Gapuna war exercise Tatharagli Basi Yemen the Lariba Huti Laloba Sing Alanting Nabangam Nabohonarakpani Huti Haribal Laloba Sing Asi Iran Mapung Fana Sogopaluf Amani Huti Haribaluf Asi Matam Amukta the Saudi Arabia Amadi UAE da Landabang Ambalalobaluf Amani Saudi Arabia Amadi UAE Leba Animakna Huti Bu Makoigi Quadiga Choba Yanaba Oina Lowry Russia Amadi China gi helicopter Sizina Hauki Bachahi Kara Sida Myanmar the Songari Balana Sida Leba Sigi military juntana Lal Horiba Loop Sing Lakshin Bangam Nabagi Pandam the Russia Amadi China gi plane Amasung helicopter Sing Sizina Bahau Europe Amadi US Gating Bakaya Laina Russia Amadi China na Myanmar da Langi Kula Yon Bagi Tabak Haujiksu Adumak Le Palaitena Chathari Hauji Lal Hauba Sing Matak Takan Mamong the Landaragani Hari Sel Lana Sizina Ramba NIT Manipur Assistant Register Suspend Toukhre Imphal Gilam Felelaiba National Institute of Technology NIT Manipur Assistant Register Establishment Oiba Laikangbam Dorendra Sel Thumgi Thabak Amasung Lamcha Sajat Fazadaba Kayana Maram Oiraga Thasiki Taraga Humdoidagi Suspend Tawre Haina NIT Manipur PRO Kam Coordinator Media Cell na Thadorok Cherol Amana Fongdoragli Cherol Asina Makha Thana Laikangbam Dorendro Suspend Tobugi Order as Ministry of Education and NIT Manipur Administration Officer Singna Kangalakpagi Matungina Thokpani Institute Asigi Matung Inna NIT gi Assistant Register Establishment Oriba Officer Sina Official Position Sing Lana Sizinaba Financial Property Norm Sing Violation Toba Amasung Thoaning Daba Thodo Kaya Thoanba Employee Amani Haibasi Mamang Chida Pangthokiba 36 Rak Suba Amasung Nifuga Mangarak Suba Board of Governors BOG gi Mifamna Kanglakibani BOG na thigat padagi khanglakhibaga loinena hiramasigi matangda maki mathakta lokhutpam thokpa thabak lokhatnaba official asi thabaktagi suspend tawbani NIT Manipur na lokhaliba Warren asina officer sigi mathakta chathagadaba thijin humjinbagi thabakta khumang chawsin bangamgani officer asina suspend laibana magi mathakta thijin humjinbagi thabak chatharingaida ayaba yaudana station thadoktuna chatpa yaroi hariba suspend gi matam sida officer asi NIT Manipur gi director gi administrative control gi makhada laigani thijin humjinba sida aranba soiba kaya lairam lagasu Central Service Civil Services Classification Control and Appeal Rules 1965 na piriba provision singi makhada thabak paikhatkani haina cherol asina makhatari misalising ani na landana ba thorang kre Iran amukta da Israel da misalising ani lom na landana ba thorang paikhat kre haina fongdurakli report sigi matung ina Iran gi thorang asi ubadagi Israel government na makhoi gi defense ki budget chu billion $44.7 da hengana ba thorang kre panbe yabadi Iran hariba laiba asi Israel gi khwaidagi ariba yekna ba laiba amani handak numi taragani thoini rom misal kapsin aduna Landana Kibasu Laikrabani Hardy. Russia gi Kinjal hypersonic missile yawa MiG-31 fighter jet hijack tawnaba honakre. Russia gi Kinjal hypersonic missile yawa MiG-31 fighter jet Ukraine amadi Britain laiba anina punna hijack tawnaba honakre haina Russia gi agency FSB gi maikai digi fongdoragli FSB gi report asigi matungina Ukraine amadi Britain laiba anina Kinjal hypersonic missile yawa MiG-31 fighter jet hijack tawnaba honakiba ado mai pak padi ngamkhide Britain amadi Ukraine gi secret agency singna Russia gi pilot singba American $30 piduna leinaba amadi Britain amadi Ukraine gi citizenship pigani haibigi offer thamduna honakibani haibi MiG-31 fighter jet yariba Kinjal hypersonic missile asi kilometer 2,000 rom sana kapa ngambadana chanamai kai hongduna pairaga yeknabagi missile fighter jet amadi drone thugaiba ngamba yamna advance oiraba hypersonic missile amani haina su fongduragli Japan gi minister singi tolob hantahangadauri Japan gi handak nauna prime minister oikraba Sane Takaichi na mahak masa magyawna minister singi thagi ta fangliba tolob hantahanaba amadi minister ama oibagi fangba
allowance amadi benefit sing hanthanaba thorang paikhatpa hokre. Prime Minister Sane Takaiji gi thorang thosil asi leiba sigi luchingba singna support tawbaga loinana kham thengna thagatnarakre. Masina amukka hena Japan gi miyam da kanaba piragani hairi. Acharna Pakistan bu chauna minamduna Taliban da mateng pangle matam amada hekta lan thoklakpa yai. Qatarna Pakistan bu chauna minamduna Taliban da lon na thupna choba mateng kaya pangle matam amada hekta Pakistan amadi Taliban singi marakta lan tholakpa yai haina Amrullah Saleh na phongdorakre. Amrullah Saleh Taliban ga khwaidagi chauna yeknaba misak amani mahakna phongdorakhibagi matung ina hauzik Pakistan amadi Afghanistan leiba anigi lonaba border area singda masing ngamlaba lanmi kaya paiduna leinakre. Leiba animang na matam amada hekta landanaba yabagi mawongda sem saduna su leikrabani. Qatarna masagi khudongchaba amadi kanaba yenglaga Pakistan da launam tawrambani. Afghanistan da leingak pairiba Taliban na paikhalakpa thabak thoram pumnama Qatarna tumina yengduna amadi saugatuna lakhibani. Afghanistan da leiriba nupi sing school chalhandanaba hotnabasu nakoinana Qatarna Taliban da support tawi hainasu Amrullah Saleh na Qatar da chauna maral kaya sirakhibani hairi. Karigumba Pakistan Afghanistan da heklandarakpada chapchaba paukhumpi na Taliban singna su thorang tawduna laikre. Taliban leigana phongdorakpagi matung ina Pakistan gi konung Islamabad cha matam amada hekta Taliban gi angauba machugi firal paihanba ngambagi thauna amadi matik mayai lei maram aduna Pakistan na khangna thabak tawgadabani hairi. France na ahanba oina nuclear bomb puduna paiba Rafale fighter jet ki matik mayai malemda utkre. France na ahanba oina nuclear bomb puduna paiba Rafale fighter jet ki matik mayai malemda utkre. Report asigi matung ina France na ahanba oina Rafale M fighter jet nuclear bomb gi attack cha thabangamba supersonic cruise missile ASMPAR gi matik mayai ulakhibani. Rafale fighter jet nuclear bomb gi attack cha thabangamba supersonic cruise missile ASMPAR mai pakna test tawrakpadagi malemgi leibak sing pungak ngangnakhibani hairi. Ningsing bayabadi France na haukiba chai 2010 dagi hauraduna nuclear bomb gi attack cha thabangamba supersonic cruise missile ASMPAR sabagi thaba haurakibani loinana nuclear sabam bomb pubangamba M51.3 submarine launch missile su sabangamkre. Expert singna phongdorakpagi matung ina France na hojik langi khulai test tawrakliba si Russia na landarakadra haibagi akiba chauna lerekpadagi